अहानबदा हौजु फावबगी मरुइबा पाउ पिजरी केन विना इंडो म्यांमार ngamkhai gi manakta leiba namli wangli amasung choro khulda landarakre yum kai kaya mai thakre Kuki khulai paibasing sina kaithel khunda landarakpagi mayokta sina kaithel sinaulongna khongjang sangsingkre Kurumjari Istv pau mireng tabiri punamakpu taramnok jari hauzik fawgi maroiba pau sing miyamda pijari Kamjong district ki Sasat police station amasung Kamjong police station ki manung chanba Indo Myanmar ngamkhai gi manakta leiba namli wangli amasung choro khulda ken vina Nongmai kapsinduna landarakpa matungda yung khara mai tharam le haire ngasi ayuk chaurakna pung mari rom taba matamda Kamjong district ki tangkhul naga khul oriba namli wangli amasung choro khulda Kuki National Army Burma oigini chingnaba lalhoba singna Indo Burma ngamkhai border pillar 91 amasung 95 wangma lansilaklaga khul ahum asida landarakhibene haire landarakhibaduda ken viga tangkhul naga khul gi leiriba naga village gat singnasu khut handuna nongmai kapna ringai marakta namli wangli amasung choro khulda leiba khulgi yum khara ken vina mai tharam le hairi mai tharam khiba aduna namli khulgi kaithel aduna ka hena amangata thoki hairi khul thokna ba aduda khuthokna ba aduna maram oraga namli wangli amasung choro khulgi khunja safagada ba mafamda lanjena kre thongdok aduda nupi mana khongdu sokpadagi manak nakpada leiba Assam Rifles ki posta laikana kre hairi pawsna fangba matam fawda nakal ani gi marakta haujiksu left na khut thoknari hairi Kuki khulai paiba singna sina kaithel khulda landarakpagi mayokta sina kaithai sanaulongna sinduna sina kaithai khulda khongjang sangsingkre laingakna mahosagi fibamda hanjilakna naba akan bathabak laukhatlu central force lairabasu khul asigi chathok session lambi leitabga loinana mahairoi singi mahai masing tambada chawna apanbo oire fibam masida state amasung central government na laukhatpham thokpa thabak laukhatkadabani haire Ngarang numidang chawrakna pung tara makhai muktaba duaida irin bung police station gi manung chanba wasikhong da leiba Air India gi cargo gi manager oiba thokchom brojen gi yumda sakhangdaba singna bom langsinduna pokhai halamle bom adu thokchom brojen gi yumgi fencing mayada pokhai ki asoga pandi yahugde hairi bom pokhai re haiba pau fangbadagi iril bung police ki kangbu ama laktuna thijin humjin bagi thabak chathakre bom adu kanana kari gi damak langsilambano haiba chapchana khangbangam ngasi ayuk chaurakna pung taret makhai muk tabadwaida Kakching police station gi manung chanba sora idiga gi chingda asiba hakchang ama leiramle laikhidraba mioi adudi lelongdagi chahi tara manga muk suraba nupa machani hairi Kakching police ki kangbu amana ki shama lokhatuna misi asigi matangda thijinba hokre hairi Khongban Tabam gi production gi banner makhada Suraj Khongban Tabam na puthokpa Rakesh Moirang themna direction piba Manipuri feature film Fawoi bi lakliba megi tang taraga manga dagi megi tang kungamari fawba India Habitat Center New Delhi da pangthokadaba 18 Habitat Film Festival 2026 da unanaba khalakre film ase Manipur da thokpa yamna thokhaningdaba laibak thiba thogdok Low Yerim Daida Paiduna Thamjaba Fawai May Tarambagi Thogdokta Yumpam Oiba Film Amani Asigumba Minungsi Laitana Chathariba Thong Asibu Taubidanaba Miyam the Piba Apil Amani Film Asida Marueba Saktam Langiba Singdi Rajunong Y Kumarjit CS Inaubi Loitongbam Dorendra Susma Khetri Child Artist Bloomy Khwarak Pomni Lucknow the Pangthokpa Taekwondo Pumse Championship ta Manipur gi sanaroi singna gold medal mari silver medal manga amasung bronze medal ama lobangam kre Taekwondo Manipur gi General Secretary Takhelamam Sunil Maitei gi Charol amana High Taekwondo Federation of India na Sinduna TFY headquarters Lucknow the Pangthokpa National Online Taekwondo Pumse Championship ta lamdamasigi oriba tangdu laita driba thogliba ban curfew sina maram oraga championship asida sarugya khiba Manipur gi sanaroi singna chawna mai pakuna lamdamasigi mingchat purakpangam kre Championship asida Doli Lighton Jump Thangjam Pius Khetrimayum Tijendra Yaichen Wangkhaimum na gold medal Rohit Bhakti Christina Long Jump Lighton Jump Armstrong Singh Khundongbam Yangoiba Ayekpam Leonan Singh na silver medal amasong Wahengbam Thoiba Singh na bronze medal lobangam ki hari Hauzik Pawgamar Thana Tem Break ama luxury Honglakliba punsigi lambi sida araiba chaba yaba makhai sasinari
aduna hidak langthak kayama sadaba yarakte chasilliba singduna adomgi liver da kayam sokhalli khangbibra liver nabu soklaba chaning thakningba phawdaba puk nungaitaba khong hamba nungairaktaba amadi kuchu kumen senghallakti khudingmak sibu ngakthokke hairabadi Jolip 100% natural syrup amadi capsule Jolip 100% natural syrup and capsule. Dada! Ibe makigano. Ada betamo. Sige yung se next time tina check sin na laksi laga tham khabani ne. Dada lang se juhar habaga amta kitarbo. Asumna mayam na machal bo ngap san lugum. Masige yung masibu aso yang an ko kada batagi next time tina ngap seli. Next TMT juhar habati ngap tok na basim bani. Zaman technology si na bana concrete ka tok na tina ba matamda kapang ng amuk ka na angle adli. TMT strength is in the quick. matamgi nungsit nungsa amadi ainga sana maram moiraga lok tungba amadi khubana singba tatana thohalli pumna maksibu khudak ta phanba ngamlaba Capidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnaw mareng chatlaga lok kangkhu khuraba Capidon cup syrup thakpiu Capidon cup syrup break ki matungda mayam ba mukahanna taramnok chori loinana maruiba paw amukahanna pizari Ken e bina Indo Myanmar ngam khoi ki manak laiba namli wangi amasung choro khulda landara kre yung kaya mai tha kre amadi kuki khulai paiba sing sina kai thai khulda landara ko ki mayokta sina kai thai sana long na khongjang saksin kre How's it for? We're going to do Manipuri matang stelo jere mireng tabiri ba punama pomuka hanna khurung jere